ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯆꯦ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯇꯣꯟꯕ ꯑꯗꯨꯃꯗꯤ ꯌꯥꯝꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯅꯤ, ꯀꯥꯐꯩ ꯀꯥꯐꯩ ꯆꯠꯄꯗ ꯉꯥꯏꯔꯤꯕ꯫ ꯃꯃꯥ ꯑꯗꯨꯅ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯍꯥꯃꯩꯕꯣꯟ ꯌꯣꯟꯕ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯁꯤꯡ ꯑꯗꯨ ꯊꯥꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯃꯃꯥ ꯑꯗꯨ ꯀꯩꯊꯦꯜ ꯀꯥꯈꯤꯕꯗꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ, ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯃꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯡꯖꯤꯜꯂꯛꯇꯅ ꯃꯆꯦ ꯑꯗꯨꯅ ꯃꯅꯥꯎꯁꯤꯡ ꯑꯗꯨ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯁꯤ ꯍꯥꯏꯗꯅ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥ ꯍꯜꯂꯛꯇꯕꯗꯨ ꯈꯪꯗꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯆꯥꯗꯧꯒꯤ ꯉꯥꯏꯗꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥ ꯁꯥꯔꯒ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯦ, ꯑꯗꯨꯒ ꯊꯣꯡ ꯊꯤꯜꯂꯒ "ꯏꯃꯥ ꯂꯥꯛꯂꯦ, ꯊꯣꯡ ꯍꯥꯡꯉꯨ" ꯍꯥꯏꯅ ꯀꯧꯏ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯃꯗꯤ ꯆꯥꯎꯔꯕꯅꯤꯅ ꯌꯥꯝꯅ ꯁꯤꯡꯂꯝꯃꯤ, ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ: "ꯏꯃꯥꯒꯤ ꯃꯈꯣꯜ ꯃꯥꯟꯗꯦ" ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ "ꯀꯩꯊꯦꯜꯒꯤ ꯎꯐꯨꯟ ꯋꯥꯏꯐꯨꯟ ꯃꯔꯛꯇꯨꯗ ꯂꯣꯛ ꯊꯨꯡꯗꯅ ꯃꯥꯟꯗꯕꯅꯤ" ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯊꯣꯡ ꯍꯥꯡꯂꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯆꯪꯂꯛꯂꯦ꯫ ꯃꯀꯣꯛ ꯈꯨꯝꯖꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡ ꯆꯥꯛ ꯄꯨꯔꯛꯇ꯭ꯔꯕ꯭ꯔꯥ ꯍꯪꯕꯗ "ꯉꯁꯤꯗꯤ ꯄꯨꯔꯛꯇꯔꯦ, ꯋꯥꯃꯟꯗꯅ ꯄꯣꯠ ꯆꯩꯒ ꯂꯣꯏꯅ ꯀꯩꯊꯦꯜꯗ ꯊꯝꯂꯝꯂꯦ, ꯏꯃꯥ ꯋꯥꯔꯦ ꯇꯨꯝꯂꯒꯦ, ꯊꯦꯡꯁꯨ ꯊꯦꯡꯉꯦ, ꯑꯉꯥꯡ ꯃꯆꯥꯗꯨꯗꯤ ꯄꯤꯔꯛꯎ" ꯍꯥꯏꯗꯅ ꯑꯉꯥꯡꯗꯨ ꯄꯝꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯗꯤ ꯁꯤꯡꯂꯕꯅꯤꯅ ꯃꯃꯥ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯦ, ꯃꯧꯄ꯭ꯋꯥꯕꯨ ꯐꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯇꯨꯝꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯃꯗꯤ ꯇꯨꯝꯕ ꯌꯥꯔꯝꯈꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯃꯁꯥꯁꯤꯡ ꯑꯗꯨ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯊꯤꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ "ꯍꯩꯁ, ꯃꯁꯤꯗꯤ ꯍꯤꯡꯆꯥꯕꯤꯅꯤꯅ ꯑꯉꯥꯡ ꯑꯁꯤ ꯆꯥꯔꯦ ꯍꯥꯏꯕ ꯈꯪꯂꯦ, ꯃꯁꯤꯗꯤ ꯌꯦꯡꯗ ꯌꯦꯡꯊꯣꯛꯂꯒꯦꯅ" ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯥꯏꯔꯦ꯫ "ꯏꯃꯥ, ꯅꯪꯅ ꯆꯥꯔꯤꯗꯣ ꯀꯔꯤꯅꯣ? ꯑꯩꯁꯨ ꯆꯥꯒꯦ" ꯍꯥꯏꯗꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯊꯝꯕꯧ ꯃꯇꯦꯛ ꯑꯃ ꯈꯔ ꯈꯨꯜꯂꯛꯄꯅꯤ꯫ "ꯃꯥꯁꯨ ꯆꯥꯕꯅꯤ" ꯍꯥꯏꯅ ꯈꯨꯝꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯁꯤꯟꯅꯔꯦ, "ꯏꯃꯥ, ꯑꯩꯁꯨ ꯆꯥꯒꯦ, ꯑꯩꯁꯨ ꯆꯥꯒꯦ" ꯍꯥꯏꯗꯅ꯫ ꯃꯗꯨꯗꯒꯤꯗꯤ ꯌꯥꯃꯟꯗꯕꯗꯒꯤ ꯍꯤꯡꯆꯥꯕꯤꯗꯨꯅ "ꯁꯦ, ꯆꯥꯔꯣ" ꯍꯥꯏꯗꯅ ꯑꯉꯥꯡ ꯈꯨꯅꯥꯎꯕꯤ ꯑꯗꯨ ꯄꯦꯛ ꯊꯦꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ "ꯏꯁ, ꯑꯉꯥꯡ ꯃꯆꯥ ꯑꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯆꯥꯔꯦꯗꯅ ꯑꯩꯈꯣꯏꯁꯨ ꯁꯣꯏꯗꯅ ꯆꯥꯈꯤꯕ ꯇꯥꯔꯦ" ꯑꯁꯨꯝꯅ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯀꯔꯝ ꯍꯥꯏꯅ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯁꯤꯒꯦ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯧꯄ꯭ꯋꯥ ꯑꯗꯨ ꯇꯨꯃꯤꯟꯅ ꯍꯧꯗꯣꯛꯂꯒ "ꯏꯕꯨꯡꯉꯣ, ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯌꯨ" ꯍꯥꯏꯗꯅ ꯍꯥꯏꯍꯜꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯤꯡꯆꯥꯕꯤꯅ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯃꯈ꯭ꯋꯥꯡꯗ ꯊꯧꯔꯤꯅ ꯆꯦꯠꯅ ꯀꯤꯔꯒ ꯃꯄꯥꯟꯗ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯅꯤ, ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯂꯣꯏꯔꯕ ꯍꯪꯂꯛꯏ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯂꯣꯏꯗ꯭ꯔꯤ ꯈꯨꯝꯂꯝꯃꯤ꯫ ꯌꯨꯝꯗꯨꯗ ꯊꯦꯡꯒꯨ ꯑꯃ ꯌꯣꯛꯇꯨꯅ ꯂꯩ, ꯃꯗꯨꯗ ꯊꯧꯔꯤ ꯑꯗꯨ ꯀꯤꯁꯤꯟꯗꯨꯅ ꯊꯦꯡꯒꯨ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤꯕ ꯍꯪꯂꯛꯄꯗ "ꯂꯣꯏꯗ꯭ꯔꯤ" ꯍꯥꯏꯅ ꯈꯨꯝꯃꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯂꯦ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯗꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯣꯏꯗ꯭ꯔꯤꯕ ꯍꯪꯕꯗ ꯊꯦꯡꯒꯨ ꯑꯗꯨꯅ "ꯂꯣꯏꯗ꯭ꯔꯤ, ꯂꯣꯏꯗ꯭ꯔꯤ" ꯁꯨꯝ ꯈꯨꯝꯕ ꯑꯗꯨꯗꯒꯤꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ꯫ "ꯅꯕꯥꯅꯤ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ" ꯍꯥꯏꯗꯅ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯛꯂꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯅꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ "ꯂꯥꯛꯆꯩꯗ" ꯍꯥꯏꯔꯒ ꯊꯦꯡꯒꯨ ꯑꯗꯨꯕꯨ ꯀꯧꯈꯥꯏꯔꯝꯂꯒ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯦ꯫
ꯂꯝꯕꯤꯗ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯕ ꯅꯨꯄꯥ ꯈꯔ ꯊꯦꯡꯅꯔꯦ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯣꯏ ꯆꯦꯟꯈ꯭ꯔꯣ ꯑꯩꯈꯣꯏ ꯇꯧꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯂꯝꯕꯤ ꯇꯥꯛꯄꯤꯗꯨꯅ ꯆꯦꯜꯍꯟꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯇꯥꯟꯅꯔꯛꯄꯗ ꯃꯩ ꯇꯤꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯁꯣꯝꯗ ꯑꯉꯥꯡ ꯑꯅꯤ ꯆꯦꯟꯈꯤꯕ ꯎꯍꯧꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯒ ꯃꯩꯅꯨꯡ ꯑꯁꯤꯗ ꯆꯣꯡꯁꯤꯟꯈ꯭ꯔꯕꯅꯤ ꯈꯨꯝꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯁꯤꯗꯤ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝꯅ ꯄꯪꯉꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯊꯥꯖꯗꯨꯅ ꯅꯕꯥꯅꯤ ꯂꯩꯔꯝꯃꯨ ꯈꯪꯅꯤ ꯍꯥꯏꯗꯨꯅ ꯃꯩꯅꯨꯡꯗ ꯆꯣꯡꯁꯤꯟꯈꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯁꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯃꯃꯥ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯃꯥꯒꯤ ꯂꯩꯐꯝ ꯈꯪꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯃꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗ ꯃꯃꯥ ꯀꯧꯗꯨꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯃꯃꯥ ꯑꯗꯨꯅ ꯀꯅꯥ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯃꯁꯛ ꯈꯪꯗꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ ꯍꯥꯏꯗꯅ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯇꯥꯟꯊꯣꯔꯛꯂꯤ꯫ ꯃꯆꯥ ꯑꯅꯤꯗꯨꯅ ꯏꯃꯥ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯈꯪꯗ꯭ꯔꯕꯣ ꯍꯥꯏꯗꯨꯅ ꯀꯞꯄ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ ꯑꯗꯨꯗꯤ ꯁꯨꯛ ꯑꯁꯤ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟ ꯂꯥꯟꯅ ꯂꯪꯕ ꯉꯝꯕꯗꯣ ꯑꯩꯒꯤ ꯏꯆꯥꯅꯤ, ꯉꯝꯗꯕꯗꯨꯅ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯔꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯈꯔ ꯆꯥꯎꯔꯕꯅꯤꯅ ꯁꯨꯛ ꯑꯗꯨꯗꯤ ꯌꯥꯡꯂꯦꯟ ꯂꯥꯜꯂꯒ ꯂꯪꯕ ꯉꯝꯂꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯃꯗꯤ ꯈꯔ ꯄꯤꯛꯂꯤꯕꯅꯤꯅ ꯁꯨꯛ ꯑꯗꯨ ꯌꯥꯡꯂꯦꯟ ꯂꯥꯟꯅ ꯂꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨꯅ ꯃꯆꯥꯅꯤ ꯍꯥꯏꯅ ꯂꯧꯁꯤꯜꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯜꯂꯛꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯋꯥꯈꯣꯡꯗ ꯈꯔ ꯇꯨꯝ ꯁꯪꯒꯣꯟꯗ ꯈꯔ ꯇꯨꯝ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯃꯆꯦꯗꯨꯅ ꯃꯧꯄ꯭ꯋꯥꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯋꯥꯈꯣꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯃꯧꯄ꯭ꯋꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯔ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯅꯤ ꯃꯆꯦꯅ ꯃꯧꯄ꯭ꯋꯥꯕꯨ ꯆꯥꯅꯕ ꯄꯨꯊꯣꯔꯛꯂꯤꯕ ꯆꯥꯛ ꯑꯗꯨ ꯃꯧꯄ꯭ꯋꯥꯅ ꯆꯥꯒꯦ ꯆꯪꯕꯗ ꯍꯦꯛꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯧꯄ꯭ꯋꯥꯗꯨꯅ ꯃꯆꯦꯗ ꯏꯆꯦ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯇ꯭ꯔꯕꯣ? ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯊꯝꯂꯝꯂꯒ ꯍꯟꯗꯛꯇꯤ ꯊꯝꯃꯝꯗꯦ ꯍꯥꯏꯕꯗ ꯃꯆꯦꯗꯨꯅ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯋꯥꯈꯣꯡ ꯑꯗꯨꯗ ꯅꯪꯒꯤ ꯆꯥꯅꯕ ꯆꯥꯛ ꯊꯝꯃꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯁꯤ ꯀꯅꯥꯅ ꯆꯥꯔꯤꯕꯅꯣ? ꯃꯁꯤꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯨꯝꯃꯒ ꯌꯦꯡꯉꯒꯦ ꯍꯥꯏꯗꯨꯅ ꯃꯆꯦꯅ ꯆꯥꯛ ꯄꯨꯊꯣꯔꯛꯄꯗꯨ ꯉꯥꯏꯔꯒ ꯂꯨꯝꯃꯒ ꯌꯦꯡꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀ꯭ꯋꯥꯛ ꯑꯃ ꯄꯥꯏꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯛ ꯑꯗꯨ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯆꯥꯎꯅ ꯆꯥꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯪ ꯑꯣꯏꯔꯦ ꯑꯩꯒꯤ ꯆꯥꯛ ꯆꯥꯊꯣꯛꯂꯤꯕꯁꯦ ꯈꯪꯅꯤ ꯉꯁꯤꯗꯤ ꯀ꯭ꯋꯥꯛ ꯑꯁꯤ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯀ꯭ꯋꯥꯛ ꯐꯥꯅꯕ ꯂꯥꯡ ꯁꯦꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯦꯅ ꯆꯥꯛ ꯄꯨꯊꯣꯔꯛꯄ ꯉꯥꯏꯔꯒ ꯂꯥꯡ ꯑꯗꯨ ꯊꯥꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀ꯭ꯋꯥꯛ ꯑꯗꯨ ꯄꯥꯏꯔꯛꯂꯤ꯫ ꯑꯗꯨꯒ ꯆꯥꯛ ꯑꯗꯨ ꯆꯥꯒꯦ ꯇꯧꯕꯗ ꯀ꯭ꯋꯥꯛ ꯑꯗꯨ ꯂꯥꯡꯗ ꯊꯨꯔꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀ꯭ꯋꯥꯛ ꯑꯗꯨ ꯐꯥꯔꯦ꯫ ꯑꯗꯨꯗ ꯀ꯭ꯋꯥꯛꯇꯨꯗ ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯕ ꯇꯥꯔꯤ, ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯄꯨ ꯅꯪꯅ ꯆꯥꯊꯣꯛꯄ ꯍꯥꯏꯕꯗꯒꯤꯗꯤ ꯀ꯭ꯋꯥꯛ ꯑꯗꯨ ꯃꯤꯔꯣꯟ ꯉꯥꯡꯂꯛꯏ, ꯉꯥꯏꯈꯣ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ, ꯑꯩ ꯅꯉꯣꯟꯗ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯃ ꯄꯤꯒꯦ꯫ ꯍꯥꯏꯔꯤꯕ ꯈꯨꯗꯣꯞ ꯑꯁꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯊꯣꯛꯎꯗ ꯊꯣꯛꯄ ꯌꯥꯕ ꯈꯨꯗꯣꯞꯅꯤ ꯍꯥꯏꯅ ꯀ꯭ꯋꯥꯛ ꯑꯁꯤꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯔꯦ꯫ ꯑꯗꯨꯗꯤ ꯌꯦꯡꯕ ꯇꯥꯔꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅ ꯆꯨꯝꯕ ꯇꯥꯔꯕꯗꯤ ꯅꯊꯋꯥꯏ ꯀꯟꯕꯤꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯗꯒꯤ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯃꯌꯥꯗꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ ꯅꯨꯄꯥ ꯃꯆꯥꯗꯨꯗ ꯄꯤꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯈꯨꯗꯣꯞꯇꯨ ꯄꯥꯏꯔꯒ ꯆꯥꯔꯨꯛ ꯑꯃ ꯊꯣꯛꯎ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯆꯥꯔꯨꯛ ꯑꯃ ꯊꯣꯛꯂꯛꯂꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯥꯅ ꯊꯣꯛꯎ ꯍꯥꯏꯔꯤꯕ ꯃꯈꯩ ꯊꯣꯛꯂꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯀ꯭ꯋꯥꯛ ꯑꯗꯨꯁꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯌꯨꯝ ꯐꯖꯈ꯭ꯔꯕ ꯑꯃꯁꯨ ꯁꯥꯔꯦ꯫ ꯃꯐꯤ ꯃꯔꯣꯟꯁꯨ ꯑꯐ ꯑꯐꯕ ꯁꯤꯟꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ
ꯅꯨꯡꯉꯥꯏꯈꯠꯂꯛꯂꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯧꯄ꯭ꯋꯥ ꯑꯗꯨ ꯎꯕꯗ ꯃꯆꯦ ꯑꯗꯨꯗꯤ ꯄꯨꯡꯉꯛꯉꯛꯂꯤ꯫ ꯃꯧꯄ꯭ꯋꯥ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯆꯦ ꯑꯗꯨꯗ ꯂꯣꯏꯅ ꯇꯝꯂꯤ꯫ ꯃꯧꯄ꯭ꯋꯥ ꯑꯗꯨꯅ ꯃꯆꯦꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯅꯕ ꯍꯥꯏꯔꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯆꯦ ꯑꯗꯨꯅ ꯏꯃꯥ ꯍꯜꯂꯛꯂꯒ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯣꯡꯉꯥꯜꯂꯤ꯫ ꯅꯨꯄꯤꯃꯆꯥ ꯑꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯤ꯫ ꯃꯧꯄ꯭ꯋꯥ ꯑꯗꯨꯒ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅꯁꯨ ꯌꯥꯔꯦ꯫ ꯅꯨꯄꯥꯃꯆꯥꯗꯨꯁꯨ ꯂꯥꯛꯂꯤ꯫ ꯃꯆꯦꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗ ꯃꯃꯥ ꯑꯃꯗꯤ ꯃꯃꯥꯕꯨ ꯂꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯃꯥ ꯑꯗꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ꯫ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯍꯪꯂꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯔꯤꯅꯣ?" ꯍꯥꯏꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯤ, "ꯏꯃꯥ, ꯑꯩꯈꯣꯏꯅ ꯋꯥꯕꯁꯤ ꯎꯕꯗ ꯂꯥꯏꯅ ꯄꯩꯁꯥ ꯄꯥꯏꯅꯕ ꯃꯟꯇ꯭ꯔ ꯑꯃ ꯇꯥꯛꯄꯤꯔꯤ, ꯑꯗꯨꯗꯒꯤ ꯅꯨꯡꯉꯥꯏꯔꯛꯄꯅꯤ" ꯍꯥꯏꯅ ꯈꯨꯝꯂꯤ꯫ ꯃꯃꯥ ꯑꯗꯨꯅ ꯃꯟꯇ꯭ꯔꯗꯣ ꯏꯃꯥꯗꯁꯨ ꯇꯥꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ, "ꯌꯥꯏ, ꯇꯥꯛꯄꯤꯒꯦ, ꯅꯣꯡꯃ ꯅꯆꯥ ꯅꯆꯥ ꯀꯧꯖꯒꯦ, ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯅꯕ ꯃꯟꯇ꯭ꯔ ꯑꯗꯨ ꯇꯥꯛꯀꯦ" ꯍꯥꯏꯔꯒ ꯃꯆꯦ ꯑꯗꯨꯕꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯃꯛꯇꯨ ꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯐꯖꯈ꯭ꯔꯕ ꯌꯨꯝ ꯀꯣꯅꯨꯡ ꯃꯥꯅ ꯁꯥꯕ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯃꯆꯦ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯈꯤ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯗꯨ ꯋꯥ ꯇꯥꯟꯅꯕ ꯍꯧꯔꯤ꯫ ꯐꯠꯇ꯭ꯔꯕ ꯃꯃꯥ ꯑꯗꯨ ꯍꯥꯠꯅꯕ ꯃꯧꯄ꯭ꯋꯥ ꯑꯗꯨꯅ, "ꯐꯔꯦ, ꯑꯗꯨꯗꯤ ꯐꯠꯇ꯭ꯔꯕ ꯃꯃꯥ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒ ꯆꯥꯛ ꯀꯧꯔꯁꯤ" ꯍꯥꯏꯅ ꯂꯦꯞꯅꯔꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯎꯃꯪ ꯑꯃꯗ ꯆꯠꯇꯨꯅ ꯈꯣꯏ ꯃꯀꯣꯟ ꯊꯤꯗꯨꯅ ꯈꯣꯏ ꯎꯇꯣꯡ ꯑꯅꯤ ꯂꯣꯛꯂꯨꯔꯦ꯫ ꯑꯗꯨꯒ ꯈꯣꯏꯁꯤꯡ ꯑꯗꯨ ꯄꯥꯏꯊꯣꯛꯇꯅꯕ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯗꯨꯅ ꯅꯤꯡꯊꯤꯖꯅ ꯊꯝꯂꯤ꯫ ꯑꯗꯨꯒ ꯃꯃꯥꯒ ꯄꯣꯛꯇꯕ ꯃꯄꯥ ꯑꯗꯨꯒ ꯆꯥꯛꯀꯧꯕꯒꯤ ꯕꯥꯔꯇꯣꯟ ꯇꯧꯕ ꯆꯠꯂꯤ꯫ ꯃꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯤ꯫ ꯃꯃꯥꯅ ꯆꯥꯛꯀꯧꯕꯒꯤ ꯕꯥꯔꯇꯣꯟ ꯑꯗꯨ ꯄꯤꯔꯝꯂꯤ꯫ ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯅꯕ ꯃꯟꯇ꯭ꯔꯁꯨ ꯇꯥꯛꯄꯤꯔꯒꯦ ꯍꯥꯏꯔꯝꯂꯤ꯫ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯍꯧꯔꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯃꯃꯥꯒ ꯄꯣꯛꯇꯕ ꯃꯄꯥ ꯑꯗꯨꯒ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯉꯟꯇꯥꯅ ꯌꯧꯔꯛꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯎꯕꯗ ꯃꯃꯥ ꯑꯗꯨꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯔꯝꯃꯤ꯫ "ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯆꯥꯛꯀꯧꯅꯤ ꯍꯥꯏꯔꯒ ꯆꯥꯛ ꯏꯟꯁꯥꯡꯗꯤ ꯑꯃꯠꯇ ꯁꯤꯟꯗ꯭ꯔꯕꯣ? ꯅꯕꯥꯅꯤꯅ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯑꯗꯨꯝ ꯐꯝꯗꯅ ꯂꯩꯔꯗꯤ" ꯍꯥꯏꯕꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ, "ꯏꯃꯥ, ꯂꯣꯏꯅ ꯂꯣꯏꯔꯒ ꯂꯩꯔꯕꯅꯤ, ꯄꯨꯊꯣꯔꯛꯂꯒꯦ, ꯆꯥꯔꯁꯤ" ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯒ ꯃꯃꯥ ꯑꯃꯗꯤ ꯄꯣꯛꯇꯕ ꯃꯄꯥꯒ ꯆꯥꯅꯕ ꯆꯥꯛ ꯏꯟꯁꯥꯡ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯅꯨꯡꯁꯤ ꯅꯨꯡꯁꯤꯔꯕ ꯏꯟꯁꯥꯡ ꯃꯅꯝ ꯑꯗꯨ ꯃꯃꯥ ꯑꯃꯁꯨꯡ ꯄꯣꯛꯇꯕ ꯃꯄꯥ ꯑꯅꯤꯃꯛꯅ ꯅꯃꯛꯄ ꯍꯧꯔꯤ꯫ ꯃꯅꯝꯗꯨꯗ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯀꯔꯤꯅꯣꯅꯦ, ꯉꯁꯥꯏꯗꯤ ꯑꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯔꯕ ꯃꯅꯝꯁꯤ ꯅꯝꯗꯦ, ꯑꯉꯥꯡ ꯑꯁꯤꯅ ꯏꯃꯨꯡ ꯆꯪꯈꯤꯕꯗꯒꯤ ꯅꯃꯛꯂꯤꯕꯁꯤꯕꯣ? ꯃꯁꯤꯗꯤ ꯁꯣꯏꯗꯔꯦ, ꯏꯅꯥꯛ ꯈꯨꯟꯅꯕ ꯃꯟꯇ꯭ꯔ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ, ꯉꯁꯤꯗꯤ ꯂꯧꯗꯕ ꯌꯥꯗꯦ" ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯗ, "ꯏꯕꯨꯡꯉꯣ, ꯏꯃꯥꯗ ꯏꯅꯥꯛ ꯈꯨꯟꯅꯕ ꯃꯟꯇ꯭ꯔ ꯈꯔ ꯇꯥꯛꯄꯤꯔꯣ" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ, "ꯍꯣꯏ, ꯇꯥꯛꯄꯤꯔꯒꯦ, ꯀꯅꯥꯃꯠꯇꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨ" ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯈꯣꯏ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯎꯇꯣꯡ ꯑꯅꯤ ꯑꯗꯨ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯑꯩꯅ ꯄꯨꯊꯣꯔꯛꯂꯤꯕ ꯎꯇꯣꯡ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯟꯇ꯭ꯔ ꯑꯁꯤ ꯊꯛꯂꯕꯗꯤ ꯁꯣꯏꯗꯅ ꯏꯅꯥꯛ ꯈꯨꯜꯂꯒꯗꯕꯅꯤ, ꯃꯤꯠꯆꯦꯖꯅ ꯎꯏꯁꯤꯜꯂꯒ ꯊꯛꯀꯗꯕꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯃꯃꯥ ꯑꯗꯨꯒ ꯄꯣꯛꯇꯕ ꯃꯄꯥ ꯑꯗꯨꯒ ꯎꯇꯣꯡ ꯑꯅꯤꯗꯨ ꯎꯕꯗ ꯏꯅꯥꯛ ꯈꯨꯜꯂꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯝꯈꯤ꯫ ꯎꯇꯣꯡ ꯑꯅꯤ ꯑꯗꯨ ꯎꯕꯗ ꯇꯥꯞ ꯇꯥꯞ ꯂꯥꯎꯅ ꯈꯨꯟꯂꯤ꯫ ꯑꯗꯨꯒ ꯃꯈꯨꯝ ꯑꯗꯨ ꯁꯠ ꯁꯠ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯈꯅꯥꯎꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯍꯩꯖꯤꯜꯂꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯅꯥꯎ ꯃꯅꯨꯡ ꯑꯗꯨꯗ ꯆꯤꯛꯇꯅ ꯐꯠꯇ꯭ꯔꯕꯤ ꯑꯃꯗꯤ ꯃꯄꯥ ꯄꯣꯛꯇꯕ ꯑꯗꯨꯒ
ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤ ꯑꯗꯨ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯃꯆꯦ ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯇꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯃꯌꯥꯝ ꯑꯃ ꯀꯣꯏꯕ ꯂꯥꯛꯇꯅ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯗ ꯑꯋꯨꯡ ꯑꯋꯨꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯂꯨꯍꯣꯡꯕꯤꯈ꯭ꯔꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ ꯄꯥꯈꯪ ꯐꯥꯔꯛꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕꯤ ꯅꯤꯡꯊꯤꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯈꯟꯗꯨꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯆꯥ ꯑꯃꯁꯨ ꯄꯣꯛꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫